ꯊꯥꯁꯤꯒꯤ 15ꯒꯤ ꯑꯌꯨꯛꯇ ꯃꯤꯁꯥꯎ ꯒ꯭ꯌꯥꯁꯀꯤ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯄꯨꯕ ꯇꯥꯇꯥ ꯇ꯭ꯔꯛ ꯑꯍꯨꯝ ꯃꯤꯌꯥꯝꯅ ꯁꯦꯛꯃꯥꯏꯗ ꯃꯩ ꯊꯥꯈꯤꯕꯒꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯃꯤꯑꯣꯏ 54 ꯐꯥꯖꯤꯟꯈꯤꯕꯒꯤ ꯊꯧꯑꯣꯡꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯐꯥꯖꯤꯟꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯊꯨꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯗꯥꯕꯤ ꯇꯧꯗꯨꯅ ꯉꯁꯤ ꯁꯦꯛꯃꯥꯏ ꯑꯃꯗꯤ ꯀꯣꯏꯔꯦꯡꯒꯩꯗ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯄꯨꯂꯤꯁ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯖꯤꯟꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯅꯤ꯫ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯒꯥꯔꯤ ꯃꯩ ꯊꯥꯕ ꯑꯗꯨꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ꯫ ꯐꯥꯖꯤꯟꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯑꯣꯏ 2-3 ꯌꯥꯎꯕꯁꯨ ꯌꯥꯎꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯊꯥꯗꯣꯔꯛꯇ꯭ꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯈꯤ꯫ 3:30 ꯇꯥꯕꯁꯤꯗꯩꯗ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯃꯦꯟ ꯔꯣꯗꯁꯤꯗ ꯍꯥꯏꯋꯦꯁꯤꯗ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁꯀ ꯑꯗꯒꯤ CRPFꯀꯤ ꯃꯌꯥꯝꯁꯤꯅ ꯂꯣꯏꯅꯃꯛꯁꯦ ꯄꯩꯈꯩ ꯂꯩꯔꯀꯥꯟꯁꯤꯗ ꯑꯗꯨꯁꯨ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛꯀ ꯈꯪꯉꯣꯏꯗꯣꯏꯅꯤ, ꯌꯨꯝꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯅꯕꯅꯤꯅ꯫ ꯑꯗꯨ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯒꯥꯔꯤ ꯐꯥꯈꯤꯕꯁꯤꯁꯨ ꯑꯩꯈꯣꯏ ꯌꯥꯎꯔꯨꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯁꯤꯗ FIR ꯐꯥꯎꯕ ꯑꯩꯈꯣꯏ ꯇꯧꯖꯗꯦꯕ, ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤ ꯂꯩꯀꯥꯏꯁꯤ ꯌꯥꯎꯖꯗꯕꯗꯨꯅ ꯄꯨꯂꯤꯁꯇ ꯔꯦꯀꯣꯔꯗ ꯑꯝꯇ ꯄꯤꯍꯧꯗ꯭ꯔꯦ꯫ ꯀꯩꯒꯤꯅꯣꯗꯤ ꯑꯩꯈꯣꯏ ꯌꯥꯎꯗꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯗ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯀꯥꯟꯁꯤꯗ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯁꯤꯅ ꯂꯥꯛꯑꯀꯥꯟꯁꯤꯗ ꯂꯣꯟꯁꯨ ꯆꯞ ꯃꯥꯟꯅꯕ ꯉꯥꯡꯕꯅꯤꯅ ꯃꯣꯏꯅ ꯂꯥꯛꯑꯒ ꯃꯤꯡ ꯀꯔꯤ ꯀꯧꯏ, ꯑꯁ꯭ꯋꯥꯏꯐꯥꯎꯗꯪ ꯊꯣꯛꯎꯁꯤ ꯋꯥꯔꯤ ꯁꯥꯔꯨꯁꯤ ꯍꯥꯏꯔꯒ TV ꯌꯦꯡꯉꯒ ꯂꯩꯕ, ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯂꯩꯕ, ꯁꯥꯟꯅꯕ ꯊꯣꯛꯎꯕ, ꯃꯃꯥꯟꯅꯕ ꯄꯨꯟꯕ, ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯇꯌꯥꯔ ꯋꯥꯔꯛꯁꯣꯞꯁꯤꯗ ꯇꯌꯥꯔ ꯁꯤꯟꯕ ꯂꯥꯛꯄ ꯃꯤꯁꯦ ꯁꯤꯐꯥꯎ ꯌꯥꯎꯅ ꯃꯤ ꯃꯁꯤꯡꯁꯦ 10 ꯐꯥꯒꯗꯧꯅꯤ, 30 ꯐꯥꯒꯗꯧꯅꯤ, 10 ꯐꯥꯒꯗꯧꯅꯤ ꯍꯥꯏꯕꯒꯤ ꯃꯣꯏꯒꯤ ꯇꯥꯔꯒꯦꯠꯇꯨ ꯁꯨꯅꯅꯕꯒꯤꯗꯃꯛꯇ ꯁꯨꯝꯆꯤꯟꯅ ꯄꯣꯠꯁꯦ ꯂꯣꯏꯅ ꯈꯣꯝꯖꯤꯜꯂꯒ ꯇꯥꯁꯤꯜꯂꯒ ꯄꯨꯈꯤꯕ ꯑꯗꯨꯃꯥꯏꯅ ꯃꯤ ꯃꯔꯥꯟ ꯁꯨꯛꯂꯩ ꯂꯩꯇꯕ, ꯒꯥꯔꯤ ꯐꯥꯕꯗꯁꯨ ꯌꯥꯎꯗꯕ, ꯒꯥꯔꯤ ꯃꯩ ꯊꯥꯕꯗꯁꯨ ꯌꯥꯎꯗꯕ ꯃꯤ 19ꯁꯦ ꯄꯨꯂꯞ ꯐꯥꯔꯒ ꯄꯨꯕꯤꯈ꯭ꯔꯦꯕ꯫ ꯍꯥꯏꯔꯤꯕ ꯃꯤ ꯐꯥꯕꯁꯤꯗꯩꯗ ꯏꯃꯨꯡ ꯑꯃꯗꯒꯤ ꯃꯤ 3 ꯐꯥꯈꯤꯕꯁꯨ ꯌꯥꯎꯏ, 2 ꯐꯥꯈꯤꯕꯁꯨ ꯌꯥꯎꯏ, ꯃꯄꯥ ꯃꯆꯥ ꯃꯆꯤꯟ ꯃꯅꯥꯎ ꯐꯥꯕꯁꯨ ꯌꯥꯎꯏ꯫